Oida padaba kaya haizilaga Meeyambu Apangba Shiba Haibasi BJP ki Mathou Oire haina CLP ki leader Oiriba Hanagi Chief Minister Okram Ibobi na maral sikre. Wafam asi Sardar Vallabhbhai Patel ki chama yankai suba mapok kumon amadi Indira Gandhi laikhitabagi nifu mathoirak suba kumon thauramga mari lenana BT Road ta leiba Manipur Pradesh Congress Committee MPCC ki office ta pangthok pahika leikat tambagi thauramda mahakna phongdokhibani MPCC ki President MLA Case Megachandra amadi party asi ki luchingba kayana Saruk Yaraga Pangthokhiba thauram aduga mari lenana Okram Ibobi na Paumi Singh da hai Congress na leingak pairingai matam kumjali singani tara mathoida Ministry of Home Affairs na Myanmar ga tainaba Manipur gi ngamkhai sarukta kilometer tara ngamkhai sambal khanaba sanction tawraki matam aduda icham kauba loop amana Manipur gi lam mangi haiduna ngamkhai sambal khaba gi thabakta athingba pikhi icham gi president asi matam aduda kanano oirambagi haibasi pumna makna khangnaraba wafamni oida padaba kaya haizilaga Meeyambu Apangba Shiba haibasi BJP gi Mathou Oire haina Okram Ibobi na maral sikhe Tharamaduggi matangda paladuna Okram Ibobi na hai leibak asida leiriba miyam gi yaifanaba thabak thoram kaya Indira Gandhi na ichang thongna pangthoklamki madumakna mahak puningsingba amadi kai khumnaba utpo oina mahakna leikhidaba numit asi National Integration Day haina thoram pangthoknei Indira Gandhi asi apunba amadi saukhatpa India ama saganaba honarambi athobi amani amaromda India na British ki makhutagi ningkha tamlaba matungda Iron Man of India haraga sukhangnariba Sardar Vallabhbhai Patel na leibak asigi ahanba Deputy Prime Minister oiduna mapangal kanba India ama sagatnaba honaramki Chawkhatpa amadi mimanaba ngamnaba haiduna mahakna achetpa firep kaya lauduna leibak asigidamak thabak tawramki makhoigumba luchingba asi India gi khak natana Manipur gi oinasu thoidokna mathau tai haina Okram Ibobi na makhatana phongdokhi 2011 da first Minister of Home Affairs na 10 kilometer gi sanction torpodo kanano ba isam haiba organization do maduna lammange Manipur gi lammange na chingju do which isam dugi organization dugi president du kanano ba maju lai pakuna ma khangamne moi gi pak haijalaga paida haijalaga Manipur gi praja se biful taunana ba na haijun bado BJP gi ni BJP gi thabakti adune ba pak haida haijun ba se 2011 da first Minister of Home Affairs na